अहानबदा मरोइबा पाउ पिजरे कांग्रेस के एमपी अधीर रंजन प्रेसिडेंट मुर्मू की नुपी ओइबिगी मिंचन थियनबा याबा वाहैना हाइरुबदगी सोनिया गांधी ने लाले हाइजगदबनी हाइना बीजेपी ने तक्सख्रे हाउस अनिदगी तांथोलकपा एमपी सिंगना पार्लियामेंट कॉम्प्लेक्स दा पुंग यांखै ओइबा खुथांग वाकत खोंजंग चंगसिन बहोख्रे मैचई मयेक ओंथोप रिफरेंस बुक सूना फंगहलु हाइबे यावना डिमांड कया तौरदुना महैरoi लुप तरुना खोंजंग संसंख्रे अमदी इंडिया दा हौकिबा पुंग कुनमरी दा नौना कोविड-19 पॉजिटिव ओइबा मियोय लिसिंग कुन चमंगा यांगै तरे थिनख्रे मियोय निफुग मरीना लेखिद्रे दयापति सेंजमना हौजिक नुंगथलगी पॉनी टीवी न्यूज अपडेट पिजरे कांग्रेस की लुचिंगबा अमा ओइरिबा अधीर रंजन चौधरीना पार्लियामेंटा हंदक्ता नौना प्रेसिडेंट ओइरखिबे द्रौपदी मुर्मुबु राष्ट्रपति हाइना हाइखिबगी मायोक्ता अचौब इरांग अमा बीजेपी ना हौख्रे अधीर रंजन चौधरी नदी वाफम अदु सोयदना हाइखिबनी महांगना अदुगुंबा वाफम अमता हाइगे यावना हाइखिबे लेते हाइना सेंदोरकले बीजेपी पार्टी नदी मैदिक्तगी मैजाउबी हौनबा थांगै सेंगना होनबनी हाइना कन्ना यानिंगदबा फोंदोरख्रे नाकल अमरोमदा श्रीमती ईरानीना अधीर रंजन चौधरीना सिजनरिबा वाहाई अदु प्रेसिडेंट बु इकाइबा पीबनी कांग्रेस पार्टी असी ट्राइबल गी मायोक्ता लेबा लाइरबगी मायोक्ता अमदी नुपी सिंगी मायोक्ता लेबा पार्टी अमनी हाइना मरा सिखे फाइनेंस मिनिस्टर सीतारामना अधीर रंजन चौधरीना राष्ट्रपति हाइना प्रेसिडेंट हाइखिबा अदो नुपीगी इकाई खुमनबा मांगबा याबा अमदी जेंडर डिस्क्रिमिनेशन तौबा वाहिनी हाइना फोंदोखे कांग्रेस के लुचिंगबी ओइरिबी सोनिया गांधी ना पार्टी के माइकेदगी लाले हाइना हाइजगदबनी हाइना तक्सनखे बीजेपी मणिपुर प्रदेश नसु कैसामपाट जंक्शन दा खोंजंग संगसिनबगा लोइनना कांग्रेस की एमपी अधीर रंजन चौधरी के मितम मै थादुना कन्ना यानिंगदबा फोंदोख्रे यानिंगदबा उत्पगी खोंजंग अदो बीजेपी के प्रेसिडेंट ए सरदाना लुचिंगदुना यामदबा बीजेपी की थौमी सिंगा लोइनना बीजेपी ऑफिस तगी थोकलक्लगा चंगसिनखिबने पाउमी सिंगदा वांगांगबदा ए सरदाना कांग्रेस की एमपी की अदुगुंबा नुपी अमबु उसितबा ट्राइबल अमबु हंथना येंगबा वाहाई सिजिनबगीदमक कांग्रेस के लुचिंगबी ओरिबी सोनिया गांधी ना लेबाक मियामदा लाले हाइजगदबनी हाइना तक्सिनखे कांग्रेस पार्टी सोनिया गांधी ST women schedule tribe oiba schedule tribe ki community bu ikai kumnaba uttaba aduga loinana nupi singbu ikai kumnaba uttaba loinana lairaba praja amabu usit thawoidaba adugumba ikai kumnaba uttaba adugumba India's National Congress ki hainabi ado madu Bharatiya Janata Party na condemn tawi loinana makoina madu apology tawgadabani haibase masi Bharatiya Janata Party ki side tagi aikoina डिमांड तौरी लोइनना अखोई हाइरिबा अदुगुंबा द्रौपदी मुर्मू जी की मतांगदा राष्ट्रपति की मतांगदा मखोइना ngangiबसिगा मरी लेनना सोनिया गांधी अदुगुंबा इंडियन नेशनल कांग्रेस की लीडर ओरिबी महाक नुपी मसामक अदुगुंबा हाइरिबा मतांग असिदा महाकिसु अखोई महाकना एपोलॉजी तौबा मा अखोइना डिमांड तौरी हाइबसि अमरोमदा भारतीय जनता युवा मोर्चा मणिपुर प्रदेश की थौमी सिंगसो बीटी रोड लेबा कांग्रेस बाबन की चांगफमदा सोनिया गांधी की मितम मै थादुना अमदे खोलाव कया लाउदुना खोंजंग संगसिनखे मुर्दाबाद कांग्रेस पार्टी मुर्दाबाद सोनिया गांधी मुर्दाबाद सोनिया पार्टी मुर्दाबाद सोनिया गांधी मुर्दाबाद कांग्रेस पार्टी मुर्दाबाद बीजेपी जिंदाबाद नरेंद्र मोदी जी
Gandhi Murdabad, Sonia Gandhi Murdabad, Sonia Gandhi Murdabad, Rahul Gandhi Murdabad, Rahul Gandhi Murdabad. House ki manung da charang na bathokhanduna apanba pibagidamak nongju mifamdagi tangthokraba Rajya Sabha gi MP kulhumdoi amadi Lok Sabha gi MP Marina Parliament Complex da leiba Gandhi gi mitam manakta pung yankhai khuthangda wakat khongjang changsin bahokre tangthoklakraba Rajya Sabha gi MP sing ado Trinamool gi taret DMK gi taruk Telangana Rashtra Samiti TRS ki ahum Communist Party of India Marxist ki ani amade Communist Party of India CPI amasung Aam Aadmi Party AAP gi amamni aduga mari amana Lok Sabha gi Congress MP singni makoi sing asina pot chai gi mamal hengalakpa thabak fangdaba amadi GST gi maramda House na khanagadabani haina House manungda khongjang changsin bagi damak tangthoklapani House ke members singi aning ba apam maning tamna fongdok pa yabagi hakpo Modi lengakna singnaduna democracy gi masak thiale haina MP sing aduna fongdorakhe Khuthangda changsiliba wakat khongjangda Nationalist Congress Party amade Jharkhand Mukti Morcha gi MP sing su sarugyagani haide Maitai Mayekta Master gi aroiba semester fawwa tamlaba asida Maitai Mayekta reference sembadi lairadana syllabus fawwa sembidabana net thaba ngamloidabagi problem amada lakle haina mahairoi luf taruna fongdokre Wafam asi ngasi tidim lambida mahiroi luf taruki thaumi singna human chain semdina chathakiba wakan mifam amada MSU gi president haubizam chalamba maitai na fongdokibane khongjang changsiliba mahiroi singna implement NRC in Manipur language policy semu maitai mayek da onthokpa reference book suna fanghalu amade translation committee semduna tamnariba lairik sing maitai mayek da fanghalu haina thaba placard kaya paikhe Hiram asiga mari leinana haubijam chalambana makhata na haikibada Manipuri lon chawat hanaba honabiu haiduna matam kayagi mamangdagi demand tawduna lakli matam kayagi mamangdagi directorate linglabasu Manipuri lon chawatnaba thabak amata lokhatre Director masa fawba unage chatpada thong lolaga leirambana nongmata unaba fangdaba asigumba kaya asida lon asi kannaba ngasi fawwa demand tawdun lakpane Hauzik Bengali dagi Maitai Mayek onduna master gi aroiba thak fawwa tamle adubo Maitai Mayek ki lairik mapung fana fangdabana net thaba ngamloidabagi fibam amada lakliba asi koknabagi damak chathariba assembly session asida pass tawbiu haina fongdokhe mahangna makha taraduna hai Haukiba thada mahiroi luf taruna punsinduna lamdam sida NRC update tawbinaba population commission sembinaba prime minister da memorandum pisin kiba laikhrabani adubu ngasi fawwa thabakta onthoraktri maram aduna chathariba assembly session da khanaduna population commission lingbiyu haike Damsiki masing yamjadraba lejari bi yelong musing asibu kananaba thabuk paikhatbiu haidana koina tangindagi ba adugi makhata bu oina kasi fawwa lengang na makhata na thabuk lokhabirakte aduna hawjang bi chathariba SLMB sida hairi biram asidu mieng sangbi rakanda NRC ade tawbi baga loina na damdamsiki population commission am singbi duna asengba damdamsiki yelong bi oga aseng sengba singa do khadu pinna ba thabuk paikhatbiu haiba wafam du de pina ngasi mailo tamna jumjani English singani taradagi Lamfel supermarket da second hand yonduna laklaba dukan fambasing kaithel sakibadagi mafam pibijre haina Self Employment Youth Association the secretary Chirom Nitesori na mari lainabasing iponing chingsilakle ngasi Manipur Press Club ta pangthokpa pangmi singa unaba amada Nitesori na hai hana leiramba supermarket adu fibam phatre samgatkani haiduna mahut ki makhada samgatkhe adubu hauzik saba loiraba matungda hana mafam asda dukan famlambasing amata dukan famandre madugi mahuta dukan sing aduda phone number thetuna dukan sanjari haina sandoknaba maongda thabak chathaba hore hana famba miyoi sing nataba kayada khudong chaba pikre wana hingnabagi lanfamda supermarket ase fibam phatringai matamdagi second hand yonduna lakibani adubu hauzikti makoigi mafam pibijre haina pendaba fondorakle Hiram asigi matangda mahut minister da amade mahut ke mayor da che hanjin thajin kiba leire adubu ngasi fawwa thabak ta ontok pidre Hiram asigi matangda chief minister N Brain meeting changbiduna hana dukan famda ramliba singi awaba ase ubiyo haina fongdorakre hana mapa singi ngan bigani hadna yaba thajaba kya piraki kan saba lore akoina di official oina bibira kani yendhopira kani khanjabani saraba loiba dukan singi mamangda
मोबाइल नंबर थेतुना दुकान साजरी योंजरी थेरकदगी सयागी मेंबरसिंग चलगा मरी लेनबा सिकिसिंग उनजबी अदुबो अखोयगी दुकान लेत्रे हाइबिरकी मतम सांगा मफमसिदा फमजरबा वाजरबा अखोयगी आयनसिना अखोयगी हकुदी मपीरे अदुना इकाय खमनजरिबा सारबिरे अमदी महत मिनिस्टर वाइ थोजान अनि नमी जंबिरगा सया सदी वाजरबा मेंबरसिंग अवाबा सिबिरगा अखोयगी थौबाल डिस्ट्रिक्ट की तांजिंग चिंगी ममांग थंगबदा लेरिबा वाइथौपाट की अकोइबदा अमसुंग मनुंगदा लेरिबा nga yokfom ringban amadi sambal khariba sing lawthokhinaba SDO lilongna notice ama thokre hairiba notice asigi matung ina karigumba lakliba August 3 gi nungthil pung 3:30 fawi manungda nga yokfom dagi nga fadoktuna amadi leiba polam sing masana khangna lawthoktragadi leingangna lawthoklagani haina khangankre Panbayai Hokiba Jungi Tang Taragani Tuidasu Waito Protected Forest Area da Lam Kopchin Bani Haiba Yum Humfuma Pan Lengang na Taktokiba Lakre. Handaki Lengang na Laukalakliba Anishuba Kongtang Asida Waito Patki Akoibada Lana Lam Kopchin Liba Singsu Taktorok Bayai High Natural Asinapale. Kakching District Integrated Child Development Services ICDS Project ki Child Development Project Officer CDPO Bungayhak Laitana Yamna Toina Transfer Taubugi Thawongbu Yaningde Amadi CDPO K Devanandagi Transfer Order Kakadabani Haina Ngase Kakching Pazi Lekai de Laiba Kakching ICDS Project ki Office Mamangda Angalwadi Worker Sing Helper Sing Amasung Mini Angalwadi Worker Sing na Wakan Mifam Pamduna Kongjang Sang Kre Ngasi wakan mifam aduda transfer order kudakta kakpiyo toina CDPO sinbigano amasung CDPO transfer tawa yaningde haina thaba pleka chingso sizinakhe mifam aduga mari lainana laishram lata kobi angalwadi worker amana haikebada kakching project ki CDPO asi chatliba chahi asigi April da laktuna supnatagi tha ahum khakta ngairibani masida mahaku transfer tawba asi yaningde tielaba matam asida mahangna kakching project ki sothaduna leiraba thabak mayam ama paikhatpiduna Angalwadi workers sing helpers sing afaba maikeda pusinbiri amade Aadhaar verification desu hauzik kaksing project na mangjil tharibani haike telaba matam asida mahangna tawramliba thabak thoram sing ase yengluraga tha ahum khak asida atopada transfer thakiba ase kakching project ki Angalwadi workers sing helpers sing laibak yamna thibani Maram aduna mahako kakching project gi transfer tawbigano karigumba ngasigi wakat asa mari leinaba sing na tabidrabadi Angalwadi workers sing amade helpers sing na hena kanba khongjang sing changsilakani haike Kakching project puriba CDPO transfer tawbase akoi yaningde maramdi mahangna lakpase 2022 gi April da lakpani sumnagi tha ahum khakta ngairi hairiba tielaba matam asida Kakching project ki sothadana leiraba mayam ama mahangna thabak oina pangthokbiduna akoi Angalwadi workers sing amadi helpers sing bu yamna khumang chaksungba thakta pusinbiri loina na Aadhaar verification dasu Kakching project na mangjing thari aduna tielaba matam asida mahangna tawramliba thabak sing ase yenguraga mahako thuba matam da tha ahum khata da transfer atopa mafam amada thagi base akhoi Angalwadi workers sing mudi helpers sing Kakching project ki miyoi singna amata pamde yaragadi mahaku Kakching project gi transfer tawbiganu karigumba masida akoina wakap ifam phamba sida tabidaba taragadi sidagi hena kanba khongjang kaya ama changsalakani haina thamjari Matang sta break malomina se approved Tauraba Sivalik Institute of Paramedical Technology Chandigarh CPET Amadi Saraswati Group of College da Nursing Paramedical Pharmacy Physiotherapy na chingba tambiningba signa admission tawbiba yaragani offer tawzariba courses sing adudi nursing da paramedical da pharmacy da amadi physiotherapy da courses sing asi tambiningba singna installment basis da fee thiba yabagi khudong chabasu pizari loinana nupa amasung nupi gi separate hostel facility su laigani amadi tamba loiraba matung 100% job placement su pizagani akaknaba set ni last date of admission na July 31st ni akopa marol gi damak ekhoi gi mobile number 9915337280 amadi 9501189248 ta call tawiro break ki matungda mayam taram na okchari makataba pau pizare
Azadi ka Amrit Mahotsav ke saruk ama oina Ministry of New and Renewable Energy ki meeting makhada Jiribam district ke Boro Bekrada leiba Mahadev Mandir Narayanpurda District Administration Jiribam amadi MS Spiritual Jiribam anina khusam naduna Ujjwal Bharat Ujjwal Bhavishya Power @ 2047 ki pandamda Bijli Mahotsav amadi Ujjwala Diwas ki thoram pangthokre Chahi asigi July 15 dagi hauraga July 18 fauba chayol ama chupna Power amadi renewable energy sector ki lamda paikhatliba thabaksing amadi mai pakpasing bumiyamna hena khanghanabagi pandamda pangthokpa thoram aduda Jiribam district ki additional deputy commissioner Jameson Selhal Hangsing Jiribam jila parishad ki upa adhiksha TH Samarjit amadi Jakurador Gram Panchayat ki Pradhan Sadana Dasna mayai tangba lokhi aduga SDC Borobekra Moirangthem Devananda District Information Officer Jiribam and Bijananda Official Singh amadi tongan ba khungi khunda sing susargya khe Thauram aduda ADC Jameson Selhal Hangsing na haikibada India da chahi taragi mamangdagi Lairamba maigi fibam yamna fagatuna haujikti yumthangnariba laibak haibadi Nepal Bangladesh Bhutan gi lam kharada fau mai pibangamde Power supply de yamna mai pakpa leibak amas oire haujikti yumthong khudingda mai fanghanbata natana watliba yumsingbusu mai fanghanbagi pandam thamni haiba wafam phongdokhe Tamenglongi District Hospital da ngarang ihan hanbo oina myriogoplasty operation mai pangna pangthokre panba yabadi myriogoplasty operation asi Nakongi eardrum horakpa matamda hakchangi kayat amadagi tissue khara lauthoklaga horiba mafam aduda mention banatraga gel gumba potsak amana mention bani ngarangi operation adu district hospital aduda ENT surgeon oina thabak puriba Dr. N Charai Henba amadi mahaki team amana ENT microscope sizinaduna pangthokibani haide Kunja singnasu ENT surgeon Dr. N Charai Henbana operation adu pangthokpibagi damak thagatpa phongdorakhe Myanmar Maitai Development Association MMDA na chahi ama mapung farakpada Myanmar da khundaminariba Mitai Bambon Singi apunba lubna haukiba nomaizing numita mifam ama pangthokre mifam aduda India Embassy Mandali gi mihud T Vinod amadi P Amos susargakhe Indian Embassy Mandali gi mihud oriba T Vinod na Loop asina laukhalakliba khongthang asi yamna fai amadi mahangna pangba yaba mateng leirabasu pangani haikhe T Vinod amadi P Amos na MMDA da sel oina lising humfutaragi mateng su pangkhe nakal amaromda MMDA na mamang chahida COVID third wave ka mari lainana Myanmar da khunaduna leiriba Maitai Bambon Singda government CSO amadi medical department na yamlaba hidak langthak amadi equipment kaya mateng panglakpa bu thagat phongdokhe Mifam aduda tawgadaba hiram kaya amasu khana nainakhe ana ayek lakpa matamda lamdam asa Maitai Bambon Singi khudong chadaba kaya leibana MMDA na ambulance oinaba gari ama leinaba hainasu wareb lokhi haide Paurabi lining thau puthiba community hall da COVID ki hida kathokpagi thoram pangthokpaga loinana har yenthokre COVID-19 Joint Task Force Paurabi na sinduna ngarang pangthokiba COVID ki hida kapthokpa aduda chahi taraga nithoi gi mathakta leiba mioi singda first dose second dose amasung precaution dose kapkhe hida kapthokpa loirakpada khunja singda urea har bag chani yenthokhe su nomlaga hingjaba khungange miyam gi damak urea bag chani bibi rakhiba mari leinaba singbo thagat phongdokhe Chief Minister ki Hakshal ki Kat Sabagi Thoram Ama Modhu Amasung Sanahanbi Memorial Trust Paurabi na sinduna Gem Public School Paurabi dangarang pangthokre Thoram aduda Trust asigi Vice President Wahengba Memcha Paurabi Development Committee ki President K Kalachan Waitun Gram Panchayat ki Upa Pradhan Ilangmam Premjoy Paurabi Wairi Tezpur Nungoi Huidrom Sawam Bungna Chingbadagi Khunja Sing susargakhe Thauram aduda chawno mating pangbirakpa Imphal East District ki Chief Medical Officer amasung lamdam asigi lairaba khunja singda kanaraba scheme asi fanghanbibagi damak lengak putras asina thagatpa phongdorakhe All Club Organization Association amadi Maira Paibi Luf Akom Luf Kanglei Pangna Lup asigi mayai loishangda ngarang Integrity Protection Day pangthokre In Kumja listing ani amagi June taraga marida Government of India amadi NSN IM ani ki marakta chathakiba Bangkok Seas Agreement without territorial limit haiba wahai hapchinduna Manipur ki gamkhaida singnarakpadagi miyamna ihauke
मीसी मीना यावना चंगसिनखिबा खोंजंग अदुना मरम ओइरगा जुलाई 28 ता एग्रीमेंट अदुदगे विदाउट टेरिटोरियल लिमिट हाइबा वाहाइसिंग लौथोखिदुना मियामना माइ पाकिबा नुमितपु अकोम लुफना इंटीग्रिटी प्रोटेक्शन डे हाइना पांगथोकदुना लागले कोविड लाइचना मरम ओइरगा चाही असिगी तंगाई फदना लुप असिगी मयाई लोशंगदा चमना पांगथोखिबनी लुप असना फोंदोरकले Enforcement Directorate ED na West Bengal gi Commerce and Industries Minister Partha Chatterjee nga naknaba misak ama oriba Arpita Mukherjee gi mayumdagi lupa crore 38 lakh mari futara gi yamlaba senfom ga konana kg taru gi sana fagat pangamkhre School Service Commission SSC gi oza sing hapagi thawongda chenabaga mari lainana ngarang ED na makha tana thiba humpagi thabak chathabada Arpita Mukherjee gi Kolkata gi Belgaria Town Club ta leiba mahaki flat tagi yamlaba senfom amadi sana fagat pangamkhibani haide bank ki miyoi singi mateng yauna amadi paisa thinaba machine mari sizinaraba fawbada senfom adu yaman bana ngasi ayuk pung manga makai fawba paisa thibagi thabak chathakhe lamgi pata sana gi biscuit CD sing amadi chandi kayasu ED na mahaki flat asidagi fagat ki haide tungda ED gi Assistant Directorate Bipul Harsna mahaki flat adu thingjinke North Korea ga ungkhatnaduna leidiba leibak singa lantholakpa matamda nuclear kulai sijinnaba sem saduna leire haina North Korea gi luchingba Kim Jong Un na phongdokre wafam masi English ngam chama panyankhai English ngam chama panyankhai humdoi Korea gi lan loishin khibage hufumapan suba kumon ga mari lainana lan mi singda wangangladuna phongdokhibani mahangna makha tarduna North Korea su landfam ama hekta tholak matamda thengnana ba sem saduna leibata natana landfam gi matung ina nuclear su chap chana sijinnana ba sem sare haina haike US na North Korea bu ki handuna makhoi gi yaning da ba thawong sing ado achumba oina utna ba honare haina mahangna maral siriduna South Korea gi lanmi singna North Korea da lan hauna ba honari ba asi US gi pukchal sing da ba amasong akan aring sing bagi mo ong ni haina su phongdokhe Union Health Ministry gi data gi matung ina India da haukiba pungkun mari asida nauna COVID-19 na positive oiba miyoi lising kun chamanga yangkai tare thengna kre amadi miyoi nifu ga mari na laikidre masiga tharaga hojik fawbada laichet as na maram oiraga laikidaba migi masing puna lakh manga lising kun taruk chani ga taraga mathoi oikibaga loinana hojik India da COVID na naduna leiba migi masing lakh ama lising nifu ga taruk chahumga kulhumdoi da hanthakre Positivity rate na chada mga dasmik ama nipan oiki amasong fagat pagi chang na chada marifutara nipan dasmik maritarit oike. Health Ministry gi matung ina hojik fawbada laina astage ngakthok na ba laibak asigi oina crore chani sumna ahum hena COVID vaccine kapthokre haide. Laichet asina laikhidraba miyoi nifuga mari asi Kerala dagi miyoi taraga nithoi Maharashtra dagi nipan West Bengal dagi manga Delhi Jammu Kashmir Karnataka Madhya Pradesh Manipur amadi Tripura dagi miyoi ani amasong Assam, Chandigarh, Chhattisgarh, Himachal Pradesh, Mizoram, Odisha, amadi Sikkim dagi miyoi amamni haide. Aroibada maroiba paumana pizare. Congress ki MP Adhir Ranjan na President Murmu gi nupi oibagi mingche thien ba yaba wahai na hairubadagi Sonia Gandhi na lale haigadabani haina BJP na taksinkhre. House ani dagi tantholakpa MP singna Parliament Complex ta pung yangkhai gi oiba khuthang wakat khongdum changsin ba hokre Maitei mayek ta onthokpa reference book suna fanghalu haibe yauna demand kya tawraduna mahairoi lup taruna khongdum changsin khre Amadi India da haukiba pungkun mari da nauna COVID-19 positive oiba miyoi lising kun chamanga yangkai tare thengna kre miyoi nifuga mari na lekidre Matang ista nungthil gi Pony TV News of the Lotion Jare Manipur da tholiba I pausing khangna bagi da Pony TV bu miyang tabiyo